Hello mayam, ahanba maktada channel asina ikuknona khurumjari. Ngasi amuk mayamgidamakta puduna laksare Chayol gi oiba Rashi Phal. February gi tang 13 tagina February gi tang 12 phawbagi 2025 ki hapta gi oiba Rashi Phal aduni. Ahanbagi Rashi asina Mesh Rashi. Chayol asi adom ishana tawriba sinfam aduda mari leinana honaba thabak thoramsing ayambana mai pakani. Budi losing thokani mahiroi sing masagi mahida thawai yaugani karbar tawba singsu adum kanagani lenga ka mari leinaba singi mateng fangani imung manung amadi isininaw singa nungsi sanagani adubu maram sadana sel satpa amadi sel mangbagi phallai khara seksina satpiyo mathangi Rashi asina Brisha Rashi Chayol asi adomna tare tara thokna khantaraga ishana tawrage haina khanba anauba thabak thoramsing haunaba sem sabiyu shoidana mai pakani lamtu satuna sel tanba mapanda satuna mahi tamba training na singba satpasu kanagani ishana tawriba service aduda hena mai pakani sel thumda natana isagi mingsatsu phangani min hena sakhang bigani mari mata singi mateng phangani mathangi Rashi asina Mithun Rashi Chayol asi adom anauba thabak sangnabagi mayoknaba yaba thabak khudimak mayoknabi ho loinana isagi afaba ithau ingam khudimak pangthoknaba honabiyu chenjau paiba singa nakna tinagani makhoidagi kanaba matengsu phangani lanthum amadi sampatini singba lepsinba ngangani langphai satuna kabar tawba kanagani adubu adomna kaya mona masak khangdaba singdagi khara seksinbiyu mathangi Rashi asina Karkat Rashi Chayol asi adom makhal makha kayagi karbar tawbada mapung phana mai pau haiba lei Rashi asida pokpa yumban riba pakhang leisabi sing yumbalu haiba su lei mahiroi singi masagi academic career hena phagatkani anauba gari low inkhol na singba lepsinba amadi yumsa kaisagi thabak thoram pangthokpa yai adubu ithak thongba sing amadi asaw asang singa khusamnabana hena kanaba phangani mathangi Rashi asina Sing Rashi Chayol asi sangga tawbada asangba mi thengnagani thoidokna senjau paiba mi semba ngambasing thengnaduna adombu singkhatpigadawri nungsi ningon gi lambi da su afaba miyoi thengnagani nungsi sarong sumba haibadu oigani sinmi oirabasu hena mai pakpa ngangani senthok lambi marang kai thoidokna langphai satuna sel tanba singna amukka hena kanagani mathangi Rashi asina Kaina Rashi Chayol asi adom sarkar gi thabak ama thibi ho yaufam thokpa exam na singba yawi ho lai gi afaba nungdam su lei karbar tawsu kanagani maram aduna ishana tawriba karbar aduda hena pukning sangbiyu mahiroi singi oina su afaba phalpi angam athau amadi ahallaman khanbada ishana tawriba thabak ayamba mai pakpa ngamgani sel tanbada mangam shangani mathangi Rashi asina Tula Rashi Chayol asi adom ishana honaba yaba khudimak honabiyu tawbatabu ishana pamjadaba amadi hainadaba sinfamdadi mai onsin biganu Chayol si adongidi ahallaman singi wahai awa masa lemna mangdi hainaba matangdumak oi thabak tawuda pukning wakhal hanthabiganu hanna ninghanadana honabagi kanaba amadi afaba phal phangani adubu adombu yengsinba singdagidi sekshinbiyu mathangi Rashi asina Brishak Rashi Chayol asi adongi pukningda miga lamba tongningba amadi athoi ahen tananingbagi wakhal pokani competition gi thabakta khong thangjinbiyu isagi mingsatsu phangani anauba wakhal losing thokani pukningi ifut mensinbiganu isada hena suning nomningbagi wakhal pokani thabak surubagi thabakta haisingba haibadu soidana oiba ngamgani mathangi Rashi asina Danu Chayol asi adom anauba thabak phangbagi lambi ama sauna leiragani asaw asang khanbada kanaba phanggadaba matangni pungning wakhal nungaina leigani isada sel thum tanba ngambagi matik saba budi losing thokani tawbatabu langphai satuna sel tanbagi wakhal Chayol sigi oina thadokpiyu loinana miga mungnaba amadi maraina singbagi thabak amata tawbiganu lamsa thokpada khara sekshinbiyu mathangi Rashi asina Makar Rashi Chayol asi anauba thabak thoram karbar nataga anauba mahi tamba hauba yagani
angam mathau amadi oja guru khanbagi kanaba phangba ngamgani nungsi nungongi lambi maka lamna amadi mai pakna sangsinba ngamgani sel tanbagi lambi su marang kaina adumpi chaba thakpa ihauda hauba matam amasu oi adumapu khana chainaba amadi mingonda akan aring singbagi thabakti tobiganu mathangi rashi asina kumbha rashi chayol asi adomna tawruba yamba thabak thorong khudimang mai pakani sanaroi sing mating phudokna sanaba ngamgani isagi mingsat phangani active service ki thabak tanabiyu khorirol gi lamda leibe singsu angamba thakta honabiyu miyamna dombu hena pamnagani karbar tawba sing mayai wairap kanagani aki amaugi karbarna hena paknagani adubu haksang di kya nungairoi mathangi rashi asina min rashi chayol asi sel tanbada yairap kanagani wakhal nungaigani thaudo wathok su khara kumgani langfai satuna karbar tawba sing kanagani anauba yungkai shaw haiba phal amadi anauba gari na singba leibagi phal pi adubu yunggi senchat hengatgani imung manung nungaina leiminagani anauba sangga thengnagani adubu sel yamna laklabasu senchati sangka hena wanggadori channel asibu nungsibiduna subscribe tawiramba amadi video asibu like tawiramba kawbiganu